Manipur gi irang asi thokhaliba kuki narco terrorist singi mateng pangliba Assam Rifles sing tha Makhai Amagi Manung Da Manipur Dagi Louthokkadabani haina Manipur Keithel Phambi Apunba Lup Makpal gi President Oinam Bilashini na leingak takshillakli Manipur Press Club ki thangjing hall da pangthokpa pawgi mipam amada wafam asi phongdok laduna mahangna makhata na hai mamang chahi gi me ahum dagi chatharakliba tha Taramari helaba irang asi loishina ba leingak na thabak paikhalakpagi mami amata tade leingak asina Manipur da tangdu leita ba hanjilakle hairiba si aran bo wafam ne tangdu leita ba hanjilakle hairabadi lanjenari ba sing asi masa masa gi maramda hanjinduna khunda leita hanbiu lamdam asigi miyamna lauriba pendabagi kholaw asi BJP leingak na thamakhai asigi manungda kupna nainabiu karigumba wafam asi taraina lauduna nainadaba thoklabadi mairik pidagi maijawbi olakani amaromda khulngak liba ichai su singi mathakta makhal kyagi lalong chathaduna phana hotnariba si athubada lepiu irang asi lakshanaba government of India na tharakliba Assam Rifles kanano haibasi Manipur lengak na sukupna nainabiu Manipur machet ta na thugaina hotnariba kuki khulai paiba singi michangda leiriba Assam Rifles Manipur dagi lauthokhiba haibasi ima ibel singi lengraba phirep ni haina mahang phongdokhi Punsigi talaga manga tahuraba baca masu kainaraba miya masina mayumda harau harau hanjal mangamado adubu ingba tapak kawi leingak paidiba housing Manipur government na paja miyangi masi khudigi kholaw base tabiu munna na denabiu Makhai Amagi Manung da masina karigumba tabiratana nupi khargi kholaw ne khandokpi batarabadi mairik pidagi maijaw bi holakani nungdang mara pabi thoi ayuk tagi mara pakhal agadi mara pabi khulai yamna lei Maram maduna khungali ba isa leiba isusing punamapu lalong jaja toroka silakpa ase Manipur government na munna yengthanbi kumna Assam Rifles haibase kana ano Manipur miam da sinaga paranante jungle da lega da mibu Manipur dem dam sida lenga ga sigi lan ngakani hana thalai ba mioi kaya ase mafam chano hoidokpiu Makhai Amagi Manung da Manipur government ka pira u Paugi mi famadu sarugya kiba Makpal General Secretary YB Ayman Hai Assam Rifles na kuki narco terrorist singi mi changchangi haibu wafam masi BSF ke hanagi ADGP ke Misra na fawba phongdok palekhrabane kuki khulai paiba singi damakte MLA tarana government of India ga manaraga lepkhrabasu lemhauri ba MLA yankhaina tumina yengduna leiriba karigino mamang chahi gi me ahum dagi chatharakliba irang asida maitaina khundawa chingi mafam singda kuki khulai paiba singna maning tamliba se Assam Rifles na tawhanbani irang asida Assam Rifles na maitai singbu mafam amada puthoraklaga makhoigi mayum makai sing aduna kuki khulai paiba singna mai thadokibani asigumba thawong kaya selengak asina khangsin usinadana leire puari da mayekla na iduna lehoroga da bathodok sing asida kanana kari tawki haibasi mayek sengna khangna horogani lengak na tawri bathabak asi faina traga phatte haibasi miyamna loina khangi haina sum hangna makhata khi akoi na ngasi ma June 18 haina mayam na function pangthok na da tawri base si history oina le horabni thar me se si su huji akoi history oina le horadabni history le hogadam mafam sida ai nei na tarong bathabak se afabani sina aduni haibase haibagi darka laike bazar section khudi mana khangi huji luraba tang khangni kari lakadaba haise akoi bazar khudi mangna wakhan je thamoi se laita bang khangdana leiriba bazar ama khangni amadi lirik kenta leiriba Miam sigi thamoi sina hingbagi life ta zero gi life ta awabagi saina khangdana leiba khudimak se Manipur government na kai to biga da ge kai piraga phagada ge moigi semi law tungi masa masu mem ti kamaina sembi ge de haibagi wakhal won puthoga punamak se awabu punamasi ko na bu honabiu